Manipur True Horror Story na masisu mayanggi mafamda anauba tasengna Thokhiba Wari amasu pudana mayanggi mafamda kudol tamjari. Wari asi tabirasi maya Mia hariba leishabi macha asi boarding da lerami mak sahi taret muksrukli mayumda chatkidaba aduna mahak mayumda halani khanmada aduki matik harawrami Mahaki mama mapagi photo yengduna mona nungaina nokpet tawduna lerami Miyana sahi mapan surakpa aduwaida Mahaki yunga thangnaba godown adu numidangda Meina salakpadagi Mahaki hek minaba mayamba sunil todo aduda Meina sartuna laikhide matam aduda Mia yamna angang oiri mahak tumlingaida ahing kuding mayamba adu mai chakna sakna Mia haina kauduna kenoma haningbagi hongum mongonda Tattana ahing kudingda uki maram aduna Mia laina oina ulakpagi matawgum tawaki adudagi Doktor ama tanaraba matungda Doktor aduna hairaki mahakna asumna Tattana numidang kuding tawdok adugi matangda asum uraga leirabanina yum asida leibada mahaki mabung adu ningsingduna leibagi maram oramlani harakpadagi Miyagi mama mapana mahakpu yumdagi thakna leiba boarding amada Thokhiba maram aduna Mia mayumda suti leirabasu sukpu purakide maram asina sahi taret chupna boarding da leirakhibani adubu mahak 10 exam loirabanina chatta yadabadagi mayumda halaknabagi maram ama ohenki Mia mahaki mapa ngaiduna leramki ngaibida numidang oikirami numidangi pung 9 tasilaki matang aduda mapa adu mabu lauba laki mahak yamna harauki mahaki hanadagi pack tawduna thamlaba pochai singdu mathang card hapsili mahaki mapagi mahakka mapaga makoi ani lambida halaki lambida thaw hankisi haiduna oil pump amada khamdana thaw hanki matam aduda Miyagi mapadu mapan thoknukige nang nahaktang leiramu haiduna lehalamki matam duda car gi radio adu thaduna lei tanja aduda Mahaki mabungi makol manba ama radio aduda kenomta haige haiduna pat tatpa khonjel aduda radio dagi taki mahak channel dagi ngangbo oramgani khanki adubu Tattana adum khonjel adu taduna leikhi adu khonjel adusu leikhidraba mabung adugi khonjel mali aduda mahakna radio adu off tawki off hek tawkibaga radio adu masha mathanta on amuk tawaki aduga amuksu hanagi matawgum atatpa khonjelda kaino amata haige tawbani haiduna amuksu haraki amukasu off tawki radio adu off tawba yakhide amasung next channel namduna yengbadasu hojiki khonjelduda adum loinamak laktuna leikhi matang aduda Mia haina amuk kawaki Mia tu kyauk sungduna car dagi hawatlaga thong hangduna mapanda tholaki mahakna car dugi back seat lomda yenglubada sahi kyagi mamangda leikhidraba mahaki mabung sunil phamduna leramki Mia da yenglaga nokpet tawaki Mia kibna loiki
Matam aduda mahaki mapa adu laki adudagi radio mathanda off tawkhre amasung Sunil adu phat launa mangki Mahak mapada karimatta wari asi lithokide mayumda yaure thenglabadune hek yaubaga chak sathoklaga mahak phamungda kakhatuna Thokhiba thodok adu ningsingduna wamanbadagi tumthakre adubu hek tumthakibaga hanagi matawgum mamangna mayamba adu mai chakna sakna kainoma hainimbagi mawongda amuk uki aduga mahaki mama apasu makutta maikhet amasung kerosene oil ge gallon amaga pairaga leplaga leiba adusu uki mahak manglakna duna hawalaki mahakna hawalakpa matamda mahaki oina thangba karomda radio amagi konjelda ngasai karda nganglakhiba konjel adu chap manana taraki ka adu mahaki leikhidraba mayam sunilna leramba kani ka adu solonde mahana ka adu tamna sangduna thong adu hangtoklaga yeng aduda ka adu mirang yamna thangduna ipulna yamna mochinduna lerami aduga mahaki mabungna tumlamba phamungdugi nakanda radio adu on tawduna lerami radio adugi nakanda mahaki mabung adugi photo adusu lay radio adu muthalli photo ubada mahak miludagi pirang sinthaduna photo adu mathanungna set konsil aduga mahakna khalli mahaki mabung aduna kainoma hainingba mali haina tanja aduda ka aduda leiriba almira adu mathanta hangtoraki aduga diary ama makhada taraki diary adu mahakna khumkatlaga yengbada mahaki mabunggi diary waramki mahakna ka adudagi tapna tholokpa hawrakpada ka adugi kasinda tapna kaplaki mahakna yenglubada mahaki mabung adu phamlaga mamai nontharaga kappaga leiba adu uki kapna mamai adu nonkalaki mahak mabung adu ubada aduki matik kiki aduga kaptuna ka adudagi sentoraki yahak mahak pakatpa adu patharaga mahakna purakliba diary adu paba horami diary aduda mahakna thenarami madudi Sunil mahaki classmate Abinash makhoi ani yam thina nungsinarami nupiga nupaga nungsinabagi matawgum nupa ngakta ojarabasu aduki matik nungsinarami makhoi anigi mari adu Sunilgi mama mapana khanglami Sunilgi mama mapana aduki matik serami aduga warning sutorami amuk hana nang abhishekka unaba tarabadi nang afaba oiroi haina hairamki adudagi noma Sunil amasung Abinash mayum thadoktuna chenkrasi haina khanarami pau adu mahaki mama mapana khanglami ai Abinash pu thadokpa ngamlo hairaga diary aduda makhatana atei atopa amata iramkidi miyana diary adu pabadagi mahaki mama mapana mabung adu soidana mai thaduna hatpu aramgani chingnaki mahak warasu wana nongan mangaiki aduga mahakna police station da chattuna diary adu police ta sinadana wari punamak pirami police laklaga mama mapa adu kokatki aduga interrogation tawbada makhoigi hek poksaba macha adu makhoina godown aduda pusillaga tonglosinduna mai thaduna hatkibani haidoraki mama mapa anidu jailda laikhre miya mama mapa ani jailda laikhibagi nungaitaba adudi mahaki
ꯃꯌꯥꯝꯕ ꯍꯥꯠꯈꯤꯕ ꯑꯗꯨ ꯃꯈꯣꯏꯅꯅꯤ ꯈꯪꯕꯗꯨꯅ ꯍꯦꯟꯅ ꯑꯄꯦꯟꯕ ꯄꯣꯛꯈꯤ꯫ ꯃꯤꯌꯥ ꯃꯃꯥ ꯃꯄꯥ ꯀꯥꯏꯅꯔꯕꯁꯨ ꯃꯍꯥꯛ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯩꯈꯤ꯫ ꯃꯉꯣꯟꯗ ꯃꯇꯝ ꯀꯨꯏꯅ ꯌꯦꯠꯇꯨꯅ ꯂꯩꯔꯝꯕ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕꯒꯤ ꯃꯊꯋꯥꯏ ꯑꯗꯨꯅꯁꯨ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯈꯤꯗ꯭ꯔꯦ꯫ ꯅꯣꯡꯃ ꯃꯃꯪꯗ ꯃꯕꯨꯡ ꯑꯗꯨꯅ ꯐꯤ ꯑꯉꯧꯕ ꯁꯦꯠꯇꯨꯅ ꯂꯥꯛꯂꯒ ꯅꯪ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨꯀꯣ ꯍꯥꯏꯔꯝꯂꯒ ꯃꯥꯡꯈꯤ꯫ ꯅꯨꯃꯤꯠꯇꯨꯗꯒꯤ ꯃꯍꯥꯛꯀꯤ ꯃꯕꯨꯡ ꯑꯗꯨꯁꯨ ꯑꯃꯨꯛ ꯍꯟꯅ ꯎꯈꯤꯗ꯭ꯔꯦ꯫ ꯃꯤꯌꯥꯁꯨ ꯃꯈꯣꯏꯒꯤ ꯔꯤꯂꯦꯇꯤꯚꯁꯀ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯈ꯭ꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ꯫ ꯑꯅꯧꯕ ꯋꯥꯔꯤ ꯑꯃꯒꯤꯗꯃꯛꯇ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ꯫ ꯊꯥꯒꯠꯆꯔꯤ꯫